ꯉꯥꯟꯊꯣꯏ ꯃꯥꯒꯤ ꯑꯁꯥꯎ ꯃꯤꯍꯨꯟꯗꯨ ꯌꯧꯔꯦ ꯑꯗꯨꯕꯨ ꯃꯥ ꯈꯣꯟꯗꯤ ꯀꯟꯗꯦ ꯇꯞꯅ ꯑꯗꯨꯝ ꯉꯥꯡꯂꯤ ꯑꯩꯅ ꯂꯝꯆꯠ ꯅꯥꯏꯗꯕ ꯊꯕꯛ ꯇꯧꯕ ꯏꯃꯥ ꯎꯕꯤꯍꯧꯕ꯭ꯔꯥ ꯑꯗꯨꯒ ꯑꯩ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗ ꯂꯩꯒꯗꯕ ꯅꯨꯄꯤꯗꯨꯗꯤ ꯅꯠꯇꯦ ꯃꯥ ꯑꯩ ꯅꯨꯡꯁꯤꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏ ꯊꯣꯛꯈꯤ 이베마나 ꯑꯩꯉꯣꯟꯗ ꯀꯁꯨ ꯎꯁꯤꯠꯇꯕ ꯁꯥꯏꯅꯦ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇꯤ ꯌꯦꯡꯉꯣ ꯕꯦꯃꯅ 이마 ꯆꯠꯄꯨ ꯆꯠꯍꯟꯒꯦ ꯍꯥꯏꯔꯗꯤ ꯌꯥꯝ ꯂꯥꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯕꯣ 이베마나 ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕ ꯐꯖꯗꯦ ꯇꯞꯅ ꯊꯦꯝꯃꯒ ꯇꯧꯁꯤ ꯉꯝꯕꯅ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯉꯝꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯦꯃ ꯁꯥꯎꯅ ꯌꯥꯗ꯭ꯔꯒꯅ ꯍꯥꯠꯇꯣꯛꯄ ꯇꯥꯕ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠꯅꯤ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯕꯦꯃ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯅ ꯊꯥꯕꯜꯒꯤ ꯁꯦꯜ ꯊꯠꯁꯤ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯏ ꯕꯦꯃꯅ ꯑꯩꯗꯤ ꯌꯥꯔꯒꯦꯅ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏꯁꯤꯁꯨ ꯌꯥꯔꯛꯀꯅꯤ ꯉꯥꯟꯊꯣꯏꯁꯨ ꯇꯥꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏ ꯁꯦꯟ ꯊꯠꯂꯤ ꯖꯤꯝꯂꯥꯅ ꯕꯦꯃ ꯅꯪ ꯅꯣꯏ ꯁꯥꯏ ꯀꯧꯔꯣꯏꯗ꯭ꯔꯣ ꯕꯦꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯛꯀꯅꯤꯌꯦ ꯍꯨꯝꯅꯤ ꯆꯟꯕꯗ ꯖꯤꯝꯂꯥꯅ ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯑꯩꯈꯣꯏ ꯁꯥꯏꯅꯤ ꯀꯩꯅꯣ ꯉꯥꯟꯊꯣꯏ ꯅꯣꯏꯗꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯀꯥꯏꯗꯒꯤ ꯁꯥꯏꯗꯤ ꯂꯩꯁꯨ ꯂꯩꯇꯅ ꯅꯥꯀꯟꯗ ꯃꯈꯣꯏꯅ ꯐꯥꯔꯒ ꯊꯝꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯦꯡꯕꯩ ꯂꯩꯇ꯭ꯔꯣꯅ ꯀꯩꯗꯧꯔꯒꯦ ꯑꯩ ꯅꯪꯒꯤ ꯅꯝꯕꯔ ꯄꯥꯝꯕꯒꯤꯅꯦ ꯉꯁꯥꯏꯗꯒꯤ ꯁꯦꯟ ꯄꯤꯗꯒꯩ ꯉꯥꯏꯔꯤꯁꯦ ꯑꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩ ꯅꯝꯕꯔ ꯍꯣꯏ ꯑꯗꯨꯗꯤ ꯏꯁꯜꯂꯣ ꯍꯥꯏꯔꯛꯑꯒꯦ ꯅꯨꯄꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯏ ꯍꯥꯏꯔꯣ ꯑꯩ ꯅꯝꯕꯔꯁꯦ 3ꯅꯦ ꯑꯦ ꯀꯩꯅꯣ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯏꯕꯅꯦ 3ꯅꯦ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯅꯪ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯏꯕ꯭ꯔꯥ ꯅꯝꯕꯔ ꯈꯛ ꯍꯥꯏꯔꯒ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯩꯒꯤ ꯅꯝꯕꯔꯁꯦ 3ꯅꯦ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯤ ꯄꯥꯏꯗꯦ ꯑꯃ ꯂꯩꯕꯤꯒꯦ ꯉꯥꯟꯊꯣꯏ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯅꯪ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ꯭ꯔꯥ ꯍꯣꯏ ꯈꯔꯗꯤ ꯑꯗꯨꯝ ꯄꯥꯏ ꯕꯕꯥ ꯗꯣꯛꯇꯔꯅꯤ ꯉꯥꯟꯊꯣꯏ ꯅꯣꯛꯂꯒ ꯅꯄꯥ ꯗꯣꯛꯇꯔꯅꯤꯅ ꯃꯨꯛ ꯂꯩꯔꯗꯤ ꯌꯨꯝ ꯄꯥꯜꯂꯒꯅꯦ ꯑꯃꯥꯡꯕ ꯀꯣꯠꯂꯖꯥꯎ ꯑꯩꯁꯨ ꯑꯣꯏꯗꯣꯔꯦ ꯗꯣꯛꯇꯔ ꯆꯠꯂꯣ ꯌꯥꯗ ꯅꯪꯅ ꯗꯣꯛꯇꯔꯅꯦ ꯍꯥꯏꯔꯗꯤ ꯅꯨꯄꯤꯅ ꯄꯥꯝꯃꯅꯤꯁꯤꯔꯣ ꯅꯁꯛꯇꯨꯒ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯦꯟ ꯄꯤꯔꯝꯃꯒ ꯃꯥꯟꯅꯕ ꯇꯟꯗꯅ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯇꯣꯛꯅꯔꯒ ꯕꯦꯃꯒ 이ꯕꯦꯃꯒꯗꯤ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯖꯦꯝꯁꯅ ꯆꯦ ꯁꯤ ꯃꯌꯥꯝꯁꯨ ꯅꯇꯣꯝ ꯇꯧꯗꯣꯏꯔꯣ ꯑꯣꯀꯦꯟꯁꯨ ꯆꯥꯔꯤꯕꯅꯤ ꯇꯧꯔꯣ ꯀꯩꯅꯣ ꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯕ ꯊꯕꯛꯅꯣ ꯉꯥꯟꯊꯣꯏꯅ ꯅꯥꯎ ꯆꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯅꯪ ꯇꯣꯛꯂꯗꯤ ꯄꯣꯊꯥꯔꯨꯔꯣ ꯖꯦꯝꯁ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯕꯕꯥ ꯆꯦꯁꯦ ꯅꯍꯥꯟꯒꯩ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯗꯥꯏꯅꯦ ꯂꯩꯇꯦ ꯀꯩꯗꯧꯔꯒꯦ ꯆꯦ ꯂꯩꯇ꯭ꯔꯀꯥꯟꯗ ꯀꯅꯥꯅ ꯂꯣꯏꯁꯤꯜꯂꯦ ꯅꯃꯥꯅ ꯑꯗꯨꯗꯤ ꯉꯁꯤꯁꯨ ꯃꯌꯥꯝ ꯂꯣꯏꯁꯤꯟꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯆꯦ ꯃꯇꯣꯝ ꯇꯧꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯩꯄꯥ ꯌꯥꯝ ꯁꯥꯒꯅꯨ ꯑꯉꯥꯡꯅ ꯖꯦꯝꯁꯁꯨ ꯃꯥꯒꯤ ꯃꯆꯤꯡ ꯑꯃꯗꯤ ꯂꯩꯕꯅꯤ ꯆꯥꯛ ꯃꯍꯤ ꯇꯣꯠꯂꯤꯕꯗꯨ ꯆꯥꯗ꯭ꯔꯦ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯍꯩꯄꯥ ꯁꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤ ꯃꯤꯅꯥꯏꯔꯣ ꯃꯣꯏꯅ ꯃꯊꯤꯕꯣꯡ ꯆꯥꯔꯒ ꯆꯦꯅ ꯁꯨꯝ ꯁꯦꯡꯒꯗ꯭ꯔꯣ ꯊꯕꯛ ꯌꯥꯎꯗ꯭ꯔꯁꯨꯅꯦ ꯁꯤꯗ ꯐꯝꯕꯗꯤ ꯌꯥꯏꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯏꯆꯥꯗꯤ ꯀ꯭ꯂꯥꯁ 10 ꯀꯥꯔꯦ ꯆꯥꯎꯔꯦꯅ ꯃꯄꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯌꯥꯝ ꯍꯩꯔꯦꯗ ꯉꯥꯟꯊꯣꯏꯅ ꯅꯥꯎ ꯌꯥꯔꯦ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯣꯀꯦꯅ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯖꯦꯝꯁꯅ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯊꯣꯛꯂꯒ ꯁꯥꯎꯖꯟꯅꯗꯅꯒ ꯇꯧꯔꯗꯅ ꯉꯥꯟꯊꯣꯏꯅ ꯌꯥꯔꯦꯅ ꯅꯪꯁꯨ ꯉꯥꯡꯈ꯭ꯔ ꯄꯣꯠꯅꯦ ꯆꯦ ꯅꯨꯡꯁꯤꯔꯛꯇꯕ ꯇꯣꯛꯑꯣ ꯆꯠꯂꯣ ꯀꯥꯗ ꯆꯪꯉꯣ ꯆꯦ ꯁꯪꯕꯤꯒꯦ ꯌꯥꯔꯦ ꯆꯠꯂꯣ ꯁꯪꯒꯦ ꯍꯥꯏꯔꯒ ꯌꯥꯝ ꯉꯥꯡꯉꯦ ꯉꯥꯟꯊꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯏꯔꯤꯕ ꯆꯒꯨꯝꯁꯤꯡꯗꯨ ꯐꯝꯃꯒ ꯇꯥꯁꯤꯜꯂꯤ ꯖꯦꯝꯁꯅ ꯇꯞꯅ ꯆꯦ ꯀꯩꯗꯧꯔꯒꯦ ꯕꯕꯥꯁꯦ ꯑꯩꯈꯣꯏꯒ ꯑꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕ ꯖꯥꯠꯂꯣ ꯉꯥꯟꯊꯣꯏ ꯃꯅꯥꯎ ꯅꯨꯄꯥꯗ ꯌꯦꯡꯂꯒ ꯅꯥꯎ ꯌꯥꯔꯦ ꯇꯣꯛꯑꯣ ꯖꯦꯝꯁꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯕ ꯆꯪꯂꯛꯏ ꯉꯥꯟꯊꯣꯏꯒꯤ ꯃꯣꯟ ꯃꯌꯥꯗ ꯊꯝꯂꯤꯕ ꯐꯣꯟ ꯑꯗꯨꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯃꯤꯁꯀꯣꯜ ꯃꯌꯥꯝꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯕꯦꯛ ꯇꯧꯗ꯭ꯔꯦ ꯆꯥꯔꯖ ꯇꯧꯁꯤꯜꯂꯝꯂꯒ ꯐꯝ ꯊꯥꯔꯤ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯏ ꯍꯟꯗꯛꯇꯤ ꯖꯦꯝꯁꯅ ꯑꯣꯏꯅ ꯑꯣꯛꯂꯦ ꯀꯅꯥꯅꯣ ꯉꯁꯥꯏꯗꯩ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯁꯤꯟꯊꯣꯏꯕ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯉꯥꯟꯊꯣꯏꯒꯤ ꯐꯣꯟ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯐꯝ ꯊꯥꯔꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯅ ꯁꯤꯟꯊꯣꯏꯕ ꯅꯣꯛꯂꯒ
ꯖꯦꯝꯁ ꯂꯥ ꯃꯥꯅꯦ ꯅꯣꯏ ꯆꯦꯒꯤ ꯐꯣꯟꯗꯨꯗ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯀꯩ ꯍꯥꯏꯅ ꯁꯦꯞ ꯂꯩꯒꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯖꯦꯝꯁ ꯐꯣꯟꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯅꯥꯗ ꯑꯃꯨꯛ ꯊꯝꯃꯒ ꯁꯣꯅꯣ ꯀꯥꯔꯟ ꯍꯥꯏꯅ ꯂꯩꯌꯦ ꯉꯥꯟꯊꯣꯏ ꯖꯦꯝꯁꯇ ꯐꯠ ꯌꯦꯡꯂꯒ ꯀꯅꯥꯅꯣ ꯁꯣꯅꯣ ꯀꯥꯔꯟꯅꯤ ꯆꯦ ꯁꯤꯟꯊꯣꯏꯕꯗꯤ ꯑꯁꯣꯝꯗ ꯃꯇꯣꯝꯇ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ ꯉꯥꯟꯊꯣꯏ ꯖꯦꯝꯁꯇꯒꯤ ꯐꯣꯟꯗꯨ ꯃꯨꯜꯂꯒ ꯀꯛꯊꯠꯂꯤ ꯃꯨꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯀꯛꯎ ꯍꯥꯏ ꯌꯥꯔꯦ ꯁꯤꯗ ꯃꯇꯨꯡ ꯄꯥꯏꯅꯨꯀꯣ ꯑꯗꯣ ꯆꯦ ꯏꯕꯥꯏꯔꯣ ꯇꯥꯅꯤꯡꯗꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯗꯅ ꯆꯪꯉꯣ ꯐꯃꯨꯡꯗ ꯖꯦꯝꯁꯁꯨ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯉꯥꯟꯊꯣꯏꯗꯤ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯇꯨꯝꯕ ꯊꯦꯝꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯏ ꯌꯦꯡꯂꯨꯕꯗ ꯁꯤꯟꯊꯣꯏꯕ ꯑꯣꯏꯔꯝꯕꯗꯨꯗ ꯉꯥꯟꯊꯣꯏ ꯍꯥꯏꯔꯞ ꯁꯨꯛꯂꯒ ꯀꯩꯗꯧ ꯇꯧꯔꯛꯏꯅꯣ ꯁꯤꯅ ꯑꯃꯨꯛ ꯑꯩꯗꯤ ꯄꯦꯜꯂ ꯄꯣꯠꯅꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯋꯥꯗꯤ ꯉꯥꯡꯗꯦ ꯁꯤꯟꯊꯣꯏꯕꯅ ꯇꯨꯝꯃꯕꯣ ꯇꯨꯝꯗꯦ ꯑꯩꯒꯤ ꯅꯝꯕꯔ ꯁꯦꯞ ꯈꯨꯇꯧ ꯐꯥꯎꯗꯤ ꯍꯥ ꯀꯩꯗꯧꯔꯒꯦꯗꯣ ꯑꯩ ꯀꯥꯏ ꯁꯣꯅꯣ ꯆꯨꯔꯤꯕ ꯌꯥꯔꯦ ꯊꯝꯃꯣ ꯑꯩ ꯇꯨꯝꯃꯒꯦ ꯌꯥꯝ ꯇꯨꯝꯅꯤꯡꯕ꯭ꯔꯣ ꯍꯥ ꯑꯁꯨꯛ ꯉꯟꯅ ꯋꯥꯔꯛꯑꯦ ꯑꯗꯨꯒꯤꯅꯦ ꯀꯩꯗꯧꯕꯗ ꯋꯥꯔꯤꯕ ꯊꯥꯕꯜꯒꯤ ꯁꯦꯟ ꯊꯠꯂꯨꯌꯦ ꯑꯗꯨꯒꯤ ꯑꯌꯥ ꯍꯧꯔꯕꯣ ꯅꯣꯏꯒꯤ ꯍꯧꯔꯦ ꯐꯔꯦꯗ ꯍꯌꯦꯡꯗꯒꯤꯗꯤ ꯏꯇꯨ ꯁꯪꯕ ꯍꯧꯒꯦ ꯊꯝꯃꯒꯦ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯏ ꯑꯗꯨꯒ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ ꯁꯤꯟꯊꯣꯏꯕ ꯀꯣꯜ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯑꯣꯐ ꯂꯩꯔꯝꯕꯗꯨꯗ ꯌꯦꯡꯉꯨꯅꯦꯁꯦ ꯀꯌꯥꯗꯅꯣꯕ ꯑꯩꯅ ꯅꯨꯡꯁꯤꯔꯤ ꯃꯇꯤꯛ ꯃꯥ ꯌꯥꯝ ꯄꯣꯡꯉꯦꯕ ꯍꯦꯔꯥ ꯌꯥꯗꯤ ꯐꯥꯎꯇꯛꯅꯤ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯔꯥꯅꯤꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯁꯤꯟꯊꯣꯏꯕꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯏꯆꯥꯅ ꯅꯨꯡꯁꯤꯔꯤꯕꯣ ꯁꯤꯟꯊꯣꯏꯕ ꯃꯃꯥꯗ ꯅꯣꯛꯁꯤꯜꯂꯒ ꯀꯅꯥꯝ ꯅꯠꯇꯦꯗ ꯃꯥ ꯔꯥꯅꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯏꯆꯥꯅ ꯅꯨꯡꯁꯤꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯃꯁꯥꯅ ꯌꯥꯗ꯭ꯔꯒ ꯏꯃꯥꯅ ꯆꯠꯂꯒ ꯍꯥꯏꯅꯕꯤꯒꯦ ꯁꯤꯟꯊꯣꯏꯕ ꯍꯔꯥꯎꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯗꯣ ꯃꯥ ꯏꯃꯥꯅ ꯈꯪꯕ ꯃꯤꯅꯦ ꯍꯣꯏꯅꯦ ꯍꯥꯏꯌꯨꯅꯦ ꯑꯗꯣ ꯀꯅꯥꯅꯣꯕ ꯁꯤꯟꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯏꯅꯦ ꯃꯥ ꯍꯩꯃꯥ ꯏꯆꯥ ꯊꯣꯏ ꯑꯣꯏꯔꯦ ꯑꯗꯣ ꯃꯥꯅꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯌꯦꯡꯗꯒꯤꯅꯦ ꯃꯣꯏ ꯂꯩꯀꯥꯏꯗ ꯊꯕꯛ ꯇꯥꯔꯅꯤ ꯃꯌꯨꯝꯕꯨ ꯈꯪꯂꯕꯣ ꯅꯪꯕꯣ ꯁꯤꯟꯊꯣꯏꯕ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯃꯗꯨꯅꯤ ꯃꯔꯨꯗꯤ ꯈꯪꯗꯦ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯊꯔꯣꯏ ꯂꯩꯔꯛꯄꯗꯣ ꯅꯪꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯌꯣꯜꯂꯝꯕꯗꯣ ꯈꯪꯉꯦꯗꯅ ꯑꯗꯣ ꯑꯩ ꯐꯖꯅ ꯎꯍꯧꯗ꯭ꯔꯦ ꯅꯨꯄꯤ ꯑꯃ ꯐꯝꯃꯦꯗꯤ ꯈꯪꯕ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯗ ꯐꯝꯍꯧꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅꯦ ꯅꯣꯏ ꯕꯕꯥꯒ ꯃꯣꯏ ꯕꯕꯥꯒꯅꯦ ꯗꯦꯜꯂꯤꯗ ꯊꯦꯡꯅꯕꯗꯒꯤ ꯈꯪꯅꯕꯅꯦ ꯊꯣꯏꯁꯨ ꯁꯤꯟꯊꯣꯏꯕ ꯅꯣꯛꯂꯒ ꯑꯗꯣ ꯏꯃꯥ ꯑꯩ ꯍꯌꯦꯡꯗꯒꯤ ꯃꯥ ꯁꯪꯕ ꯆꯠꯂꯗꯣꯏꯅꯤꯀꯣ ꯔꯥꯅꯤꯁꯨ ꯅꯣꯛꯂꯒ ꯃꯆꯥꯕꯨ ꯇꯨꯝꯃꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯁꯤꯟꯊꯣꯏꯕꯗꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯋꯥꯈꯟꯒ ꯃꯑꯣꯟ ꯃꯑꯣꯟꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯁꯪꯉꯕ ꯑꯗꯨꯗꯒꯤ ꯃꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔꯕ ꯃꯀꯣꯛꯇꯨ ꯑꯃꯨꯛ ꯍꯣꯠꯂꯒ ꯔꯤꯌꯥ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯁꯨꯅꯦ ꯐꯅ ꯐꯕ ꯑꯣꯏꯅꯤꯡꯕꯅꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯃꯥꯎꯅꯤ ꯈꯟꯕꯗꯕ ꯇꯜꯂꯕꯅꯦ ꯑꯩꯗꯤ ꯁꯩꯗ ꯃꯣꯏꯔꯣꯝꯗ ꯂꯥꯛꯑꯣ ꯀꯥꯏꯅꯒ ꯂꯥꯛꯑꯅꯤ ꯁꯣꯏꯗ꯭ꯔꯦ ꯏꯇꯨꯐꯥꯎ ꯁꯦꯟꯅ ꯁꯪꯗꯦ ꯋꯥꯈꯟ ꯈꯟꯅ ꯈꯟꯅ ꯁꯤꯟꯊꯣꯏꯕꯁꯨ ꯇꯨꯝꯊꯈ꯭ꯔꯦ ꯉꯥꯟꯊꯣꯏ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯤ ꯃꯌꯥꯝꯅ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯅꯤ ꯃꯥꯅ ꯆꯥꯛ ꯂꯣꯏꯔꯤꯕꯗꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯁꯅꯥꯕꯨꯟꯗꯨ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯑꯉꯥꯡ ꯃꯆꯥ ꯈꯔ ꯅꯥꯀꯊꯦꯡ ꯆꯠꯄ ꯅꯠꯇꯅ ꯑꯍꯟꯗꯤ ꯀꯌꯥ ꯎꯗꯦ ꯉꯥꯟꯊꯣꯏꯁꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯔꯛꯄꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯦꯆꯦ ꯅꯣꯟꯊꯔꯛꯑꯣ ꯑꯕꯦꯔ ꯇꯩꯒꯦ ꯉꯥꯟꯊꯣꯏ ꯅꯣꯟꯊꯔꯒ ꯁꯦꯁꯦ ꯇꯩꯔꯣ ꯑꯉꯥꯡꯗꯨ ꯍꯔꯥꯎꯅ ꯉꯥꯟꯊꯣꯏꯗ ꯑꯕꯦꯔꯗꯨ ꯇꯩꯔꯤ ꯑꯉꯥꯡꯗꯨꯁꯨ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ ꯉꯥꯟꯊꯣꯏ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯀꯣꯟꯊꯣꯡ ꯀꯥꯟꯁꯤꯜꯂꯝꯗꯥꯏꯗ ꯇꯨꯡꯗꯒꯤ ꯍꯦꯄꯤ ꯍꯣꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏꯒꯤ ꯈꯖꯥꯏꯗ ꯄꯥꯎꯗꯔ ꯇꯩꯔꯛꯏ ꯉꯥꯟꯊꯣꯏ ꯇꯨꯡꯗ ꯐꯠ ꯌꯦꯡꯉꯤ ꯁꯤꯟꯊꯣꯏꯕ ꯃꯌꯥ ꯍꯤꯒꯠꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯉꯥꯟꯊꯣꯏ ꯁꯨꯛꯂꯞ ꯇꯧꯅ ꯑꯌꯨꯛꯁꯤꯗ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯌꯥꯎꯁꯪꯅꯦ ꯑꯗꯨ ꯑꯣꯏꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯕꯨꯟꯒꯤ ꯏꯁꯤꯡꯗꯨ ꯁꯤꯟꯊꯣꯏꯕꯗ ꯍꯩꯖꯤꯜꯂꯤ ꯁꯅꯥꯕꯨꯟꯗꯨꯗꯤ ꯃꯇꯣꯟ ꯈꯨꯕꯅꯤꯅ ꯂꯣꯏꯅꯗꯤ ꯍꯩꯗꯣꯛꯇ꯭ꯔꯦ ꯁꯤꯟꯊꯣꯏꯕ ꯆꯣꯡꯊꯣꯔꯛꯂꯒ ꯁꯣꯅꯣꯁꯤꯗꯤ ꯏꯁꯤꯡꯗꯤ ꯉꯁꯤ ꯅꯠꯇꯤꯌꯦ ꯐꯔꯦꯅꯦ ꯑꯗꯨꯏꯗꯤ
ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯤꯟꯊꯣꯏꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯃꯐꯤ ꯆꯣꯠꯂꯕꯅꯤꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯌꯨꯝ ꯌꯧꯕꯒ ꯔꯥꯅꯤ ꯃꯆꯥꯅ ꯆꯣꯠꯂꯒ ꯂꯥꯛꯄꯗꯨ ꯎꯕꯗ, ꯀꯩꯅꯣ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯍꯧꯒꯠꯂꯒ ꯆꯠꯂꯤꯕ? ꯑꯗꯨꯒ ꯅꯐꯤ ꯑꯆꯣꯠꯄꯗꯨꯒ ꯎꯆꯤ ꯃꯆꯥ ꯏꯁꯤꯡꯗ ꯇꯥꯕꯗꯨ ꯃꯉꯥꯏꯅꯦ꯫ ꯅꯃꯧ ꯅꯨꯄꯤꯅ ꯍꯩꯖꯤꯟꯕꯤꯔꯛꯏꯅꯦ ꯈꯪꯉꯕ? ꯅꯪꯅꯗꯤ ꯃꯊꯣꯡ ꯆꯥꯕ ꯊꯕꯛꯇꯤ ꯇꯧꯔꯝꯃꯣꯏ꯫ ꯍꯣ, ꯄꯥꯎꯗꯔ ꯇꯩꯔꯨꯕꯩ꯫ ꯅꯪꯉꯔꯣꯏꯅꯦꯍꯦ, ꯑꯌꯨꯛꯁꯤꯗ ꯇꯩꯍꯧꯗ꯭ꯔꯗꯤ ꯍꯥ? ꯁꯤꯟꯊꯣꯏꯕ ꯈꯨꯝꯗꯦ, ꯁꯨꯛꯇꯣꯛꯂꯒ ꯏꯃꯨꯡ ꯆꯪꯈꯤ꯫ ꯕꯦꯝꯃꯁꯨ ꯁꯦꯟ ꯊꯠꯄ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯅ ꯀꯟꯅ ꯀꯦꯔꯤ꯫ ꯏꯕꯦꯝꯃꯅ, ꯅꯣꯏ ꯑꯃꯗꯨꯁꯨ ꯀꯧꯗꯅ ꯃꯤꯒꯤ ꯃꯥꯡꯗ ꯁꯦꯟꯁꯨ ꯄꯥꯏ ꯍꯥꯏ, ꯈꯔ ꯌꯥꯝ ꯍꯥꯞꯍꯟꯅꯕ꯫ ꯂꯥꯛꯀꯅꯤ ꯏꯃꯥ, ꯑꯗꯨꯅꯅꯦ ꯑꯩꯅ ꯀꯦꯔꯤꯁꯦ꯫ ꯂꯩꯁꯥꯕꯤꯈꯩꯁꯨ ꯂꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯁꯦꯟ ꯊꯠꯄ ꯍꯧꯏ꯫ ꯕꯦꯝꯃꯅ, ꯑꯩꯈꯣꯏ ꯑꯃꯗ ꯂꯥꯛꯀꯅꯤ, ꯇꯨꯀꯦ ꯍꯥꯞꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯖꯤꯝꯂꯥꯅ, ꯋꯥꯎ, ꯄꯩꯁꯥ ꯈꯨꯄꯥꯏꯗꯣ꯫ ꯕꯦꯝꯃꯗꯤ ꯅꯣꯛꯆꯔꯤꯕꯅꯤ ꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯟꯊꯣꯏꯕꯁꯨ ꯂꯥꯛꯏ꯫ ꯕꯦꯝꯃꯗꯤ ꯁꯤꯟꯊꯣꯏꯕꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ, ꯂꯥꯛꯑꯣ, ꯅꯪ ꯉꯥꯏꯔꯤꯅꯦ꯫ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯕ ꯅꯠꯇꯦ ꯕꯦꯝꯃꯅ ꯇꯧꯔꯤꯕꯗꯨ꯫ ꯁꯤꯟꯊꯣꯏꯕ ꯃꯈꯨꯠꯇ ꯄꯥꯎꯗꯔ ꯄꯥꯏꯗꯨꯅ ꯅꯣꯛꯂꯒ ꯀꯨꯝꯊꯔꯛꯏ꯫ ꯕꯦꯝꯃꯗꯤ ꯃꯉꯣꯟꯗ ꯇꯩꯔꯅꯤ ꯍꯥꯏꯅ ꯍꯔꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯅ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯂꯤ꯫ ꯁꯤꯟꯊꯣꯏꯕ ꯉꯥꯟꯊꯣꯏꯗ ꯌꯦꯡꯂꯒ, ꯑꯝꯇ ꯇꯩꯖꯒꯦ꯫ ꯉꯥꯟꯊꯣꯏ ꯁꯨꯛꯂꯒ, ꯉꯁꯥꯏ ꯇꯩꯔꯤꯗꯨꯗꯤ? ꯑꯗꯨꯅ ꯉꯁꯥꯏ, ꯁꯤꯅ ꯍꯧꯖꯤꯛ, ꯃꯥꯟꯅꯗꯦ꯫ ꯉꯝꯃꯔꯣꯏ ꯑꯩ꯫ ꯕꯦꯝꯃ ꯁꯥꯎꯅꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ, ꯅꯨꯄꯥꯅꯦꯕꯨ ꯍꯥꯏꯔꯗꯤ ꯒꯥꯒꯥ ꯇꯧꯏꯅꯦ, ꯑꯁꯤꯗ ꯃꯤ ꯐꯔꯁꯦ ꯌꯥꯎ ꯌꯥꯗ꯭ꯔꯣ ꯍꯥ? ꯉꯥꯟꯊꯣꯏ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯣꯏꯕꯅ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ, ꯃꯣꯏ ꯃꯥꯏ ꯇꯧꯖꯔꯦ, ꯌꯥꯔꯦ ꯐꯝꯃꯨ ꯁꯤꯗ ꯑꯗꯨꯝ꯫ ꯕꯦꯝꯃ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯁꯤꯟꯊꯣꯏꯕꯗ ꯀꯦꯁꯤꯟꯅꯔꯤ꯫ ꯀꯌꯥ ꯍꯥꯞꯇꯣꯏꯅꯣ ꯍꯥꯏꯔꯣ, ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯥꯡꯗ ꯇꯖꯣꯞ ꯇꯖꯣꯞ ꯇꯧꯔꯝꯗꯨꯀꯣ꯫ ꯁꯤꯟꯊꯣꯏꯕ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯉꯥꯟꯊꯣꯏꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ, ꯀꯌꯥ ꯍꯥꯞꯄꯨ ꯍꯥꯏꯅꯣ? ꯉꯥꯟꯊꯣꯏꯅ, ꯑꯉꯝꯕ ꯈꯔ ꯍꯥꯞꯄꯣ꯫ ꯁꯤꯟꯊꯣꯏꯕ ꯄꯩꯁꯥꯗꯨ ꯂꯧꯊꯣꯛꯂꯒ ꯉꯥꯟꯊꯣꯏꯗ 3K ꯄꯤ꯫ ꯉꯥꯟꯊꯣꯏꯅ, ꯀꯩꯅꯣ ꯌꯥꯝꯃꯜꯂꯦ꯫ ꯕꯦꯝꯃ ꯁꯤꯟꯊꯣꯏꯕꯗꯒꯤ ꯁꯦꯟꯗꯨ ꯃꯨꯜꯂꯤ꯫ ꯅꯪꯉꯣꯟꯗ ꯅꯠꯇꯦ, ꯑꯩꯉꯣꯟꯗꯅꯦ ꯄꯤꯔꯤꯁꯦ꯫ ꯉꯥꯟꯊꯣꯏ ꯈꯨꯝꯗꯦ, ꯍꯧꯒꯠꯂꯒ ꯃꯌꯥꯝ ꯇꯧꯔꯤꯕꯗꯨ ꯌꯥꯎꯔꯤ꯫ ꯁꯤꯟꯊꯣꯏꯕꯁꯨ ꯍꯧꯒꯠꯂꯛꯇꯨꯅ, ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯑꯕꯦꯅ ꯅꯣꯛꯂꯒ, ꯍꯣꯔꯦꯟꯁꯨ ꯍꯥꯞꯇꯣꯏꯔꯣ? ꯁꯤꯟꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯉꯥꯟꯊꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯍꯥꯞꯇꯣꯏꯅꯦ, ꯆꯠꯂꯨꯈꯤꯒꯦ꯫ ꯉꯥꯟꯊꯣꯏꯅ ꯈꯨꯝꯗꯕꯗꯨꯗ ꯁꯤꯟꯊꯣꯏꯕꯁꯨ ꯆꯠꯇꯦ, ꯑꯃꯨꯛ ꯐꯝꯊꯔꯛꯏ꯫ ꯕꯦꯝꯃꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯁꯤꯟꯊꯣꯏꯕꯅ ꯉꯥꯟꯊꯣꯏ ꯆꯪꯂꯤꯕꯗꯨ ꯉꯥꯟꯊꯣꯏꯗꯤ ꯍꯟꯅ ꯌꯦꯡꯕꯤꯕ ꯅꯠꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯝꯕꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯒ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯉꯥꯟꯊꯣꯏꯗ ꯑꯕꯦꯔꯗꯨ ꯇꯩꯒꯦ ꯇꯧꯏ꯫ ꯁꯤꯟꯊꯣꯏꯕꯗꯤ ꯉꯝꯕ ꯍꯥꯟꯅ ꯃꯁꯛ ꯈꯪꯕꯅꯤꯅ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯍꯟꯖꯤꯜꯂꯒ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯒ ꯉꯥꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯁꯥꯝꯗꯨꯅ ꯄꯨꯊꯣꯛꯈꯤ꯫ ꯉꯥꯟꯊꯣꯏ ꯁꯤꯟꯊꯣꯏꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯝꯕ ꯁꯥꯎꯅ ꯁꯤꯟꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ? ꯁꯤꯟꯊꯣꯏꯕ ꯊꯧꯁꯥꯗꯅ, ꯐꯥꯎꯗꯦꯗ, ꯀꯥꯏꯗꯒꯤ ꯏꯇꯨ ꯁꯦꯟꯅꯖꯕꯅꯤ꯫ ꯀꯅꯥꯅꯣ ꯏꯇꯨ ꯍꯥꯏꯗꯤ? ꯎꯍꯧꯗ꯭ꯔꯕꯣ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯈꯤꯕꯗꯣ? ꯉꯝꯕꯅ, ꯊꯣꯏ꯫ ꯁꯤꯟꯊꯣꯏꯕꯅ, ꯍꯥꯟꯅ ꯃꯁꯛ ꯈꯪꯅꯕ꯭ꯔꯣ? ꯍꯣꯏ, ꯃꯥꯅꯦ, ꯊꯣꯏꯅꯦ꯫ ꯉꯝꯕ ꯃꯆꯤꯟ ꯐꯩꯅ ꯆꯤꯡꯗꯨꯅ ꯅꯣꯛꯏ꯫ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕ? ꯁꯤꯟꯊꯣꯏꯕꯅ, ꯍꯣꯏ, ꯍꯥꯟꯅ ꯈꯪꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯉꯨꯀꯣ꯫ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯉꯥꯟꯊꯣꯏꯗꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯇꯨꯃꯤꯟꯅ ꯂꯨꯞꯊꯔꯒ ꯂꯩ꯫ ꯕꯦꯝꯃꯅ, ꯁꯪꯒ ꯌꯥꯝ ꯆꯥꯎꯔꯦꯗ, ꯅꯨꯄꯥ ꯀꯌꯥꯅꯣ ꯀꯧꯔꯤꯁꯦ, ꯑꯗꯨꯁꯨ ꯑꯃꯨꯛꯇꯗ? ꯑꯕꯦ ꯁꯥꯎꯅꯤꯡꯅ, ꯀꯩꯅꯣ ꯕꯦꯝꯃ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯆꯦꯅꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥ ꯀꯅꯥ ꯈꯪꯅꯒꯦ ꯍꯧꯖꯤꯛ, ꯅꯪ ꯈꯪꯕ꯭ꯔꯣ? ꯕꯦꯝꯃꯁꯨ ꯍꯟꯗꯦ, ꯀꯣꯏꯅꯕꯒꯤ ꯅꯠꯇ꯭ꯔꯣ ꯈꯟꯅꯔꯤꯁꯦ? ꯑꯕꯦ ꯉꯝꯕꯗ ꯑꯣꯟꯁꯤꯜꯂꯒ, ꯗꯥꯉꯝꯕ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨꯅꯦ, ꯗꯥꯉꯝꯕ ꯅꯨꯄꯤ ꯂꯩꯔꯕꯅꯤ꯫ ꯍꯣꯏ, ꯊꯣꯏꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯦ, ꯑꯗꯨꯕꯨ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯅꯨꯡꯁꯤꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯌꯨꯝ ꯄꯥꯜꯂꯗꯤꯅꯦ ꯅꯁꯥꯒꯤ ꯅꯨꯄꯤ ꯋꯥꯔꯣ꯫ ꯁꯤꯟꯊꯣꯏꯕ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ, ꯌꯨꯝ ꯄꯥꯜꯂꯕ ꯃꯥꯅ ꯊꯣꯏ ꯑꯃꯨꯛ ꯂꯨꯝꯃꯤꯕ? ꯉꯝꯕꯁꯨ ꯅꯣꯛꯂꯒ, ꯂꯨꯝꯕ ꯅꯠꯇꯦ, ꯂꯧꯗꯣꯔꯦ꯫ ꯍꯟꯗꯛꯇꯤ ꯉꯥꯟꯊꯣꯏ ꯁꯥꯎꯅ ꯉꯝꯕꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯑꯩꯕꯨ ꯅꯨꯄꯤꯅꯤ, ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯍꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ?
Ngamba mamaidu nalaga Nganthoi-da mamittu khana yengi. Aduga Nganthoi-gi makhuttu chinglaga puba hawi. Sinthoi-ba sauna Ngambagi manakta changsillaga Ngambabu hekta puba haurai. Ngaihaktuda Ngambaga lakminaba mayamduga Sinthoi-baga lakminaba mayamduga loina funare. Laikai-gi misingsu khamdoknaba honari. Nganthoi-di magi maramda khatnabaduda masadu leitafam khangdre kaptuna talaikre. Abena yare toy asibu kap haunade dangambase warakadabane magi momse usitrine. Bemana usitaba nate nungsirubagine kok yaragedi haidine. Laikai nupi amana kainone nanga tobi oiningiro oininglagana nangoi layudana. Ibema su songthoraklaga kaino ine angangduba dumai hainabro. Nupi aduna maram chasinani hairisi ibema nangi nasane mina usitragane nangdi yedro leiba ngamine. Ibemana mina pamjaragabu kaino ine. Nupi aduna hai pamjai haiduna ne masana yadana nupi su leirabasida namdana pira honarini ne ha. Ibemana kusine ekhoi imda kuthinjinba yaroi noi kari oirige. Nupi du ibemadadi ngangda nupi amada onsilaga atombina phadana kayam phanige natrane iche. Ibemana usitriba haibadune noi hise ingonda. Okengi mataima sanana paliro nangonda. Ibemana kanano haina yengi sana oirambaduda wadi ngangba ngamdre. Sana sauna nang mangairin he nupi yonthokpa ngamlise ichasi kari oinoge ha. Sinthoi-basu khanaba toklaga Nganthoi-gi manaka changlai. Thoi chang nawa panthokano. Nganthoi-di nontaduna kapli. Sana Sinthoi-bada onsilaga ibungo nangna kana. Sinthoi-ba noklaga nene ai Sinthoi-ba thoije aikhoida bharada leibane. Sanana phare phare ibungo nangsu hanaba tawro. Sinthoi-basu hankre Ngambasu laikai mayamna warak watemlaga halankre. Abena thoi nang sango. Sanana lao changnase ai thabak tawi mi masa khangda pasaredana. Sana Nganthoi-bu chingduna pusenki. Aduga Bimolga loinena Nganthoi-gi mayumda amuk laktuna Oken-bu kauthoklaga ngangli. Bimolna aikhoina yenge yauna yengbani sum henjilakadawre. Phare adudi ichaje aigi yumda thamgani aduga nakhoi nangi nasane haina amuk lawbu lakpa yaroi. Nganthoi nungaitana Bimolda onsilaga bachau adu haigano ai sida sum leike. Sana Nganthoi-gi makoktu nanthabiraga thoi nangna wabase aikhoi yengba ngamdi aikhoi nakta leirasi. Okena tada ai nupiju warakjage ichasidi sida sum leijarasano. Bimolna matungda siguma paukta halakba yaroi heurisine hektarava aibu phate haigano. Numidangni Nganthoi-di tumthaba yada phamung mayaiduda ungduna famli. James machena famli badugi manakta changsillaga che tumo phamalai dubu kaino. Nganthoi James da nungsina yenglai. James na aya kapiro se kaigino to. Nganthoi James bu chena konduna kapli. James su machena kappa uraga masu kapchari. Amuksu machebu themjinbi. James machegi pidu taithokpiduna che to kapano. James class 10 kazarabasu angang masagum adum lay. Machebu themjinbiduna masu tumkhre. Khara thinglakpa kanda Sinthoi-ba Nganthoi-da call tawi. Masu tumba yaba nate Nganthoi kaidaramgani chak charamgadra asi takhanduna ma fauba chak chadrabani. Call fana tawrabasu pairakhidre. Yausang manunga oire thabaksu suti oibana pau faungnabasu fangde. Nganthoi-di mapansu thoktre. Sinthoi-bana Nganthoi-bu nungtigi sangbadi adumak lai. Adubu ubadi fangde. Thabalsu yaude yengba faubu thoklakte. Yausang loiraba matung Sinthoi-ba Nganthoi hoigi thongan mayada sangduna Nganthoi-bu thoklakpa ngairi. Adubu thoklakte thabaksu lakte.
ꯑꯕꯦ ꯊꯣꯛꯂꯛꯄꯗꯨꯗ ꯁꯤꯟꯊꯣꯏꯕꯅ ꯑꯕꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯕꯦ ꯊꯣꯏ ꯑꯝꯇ ꯀꯧꯊꯣꯛꯄꯤꯌꯨ꯫ ꯑꯕꯦꯗꯤ ꯎꯕ ꯅꯠꯇꯦ ꯁꯤꯟꯊꯣꯏꯕ ꯂꯩ ꯍꯥꯏꯕ꯫ ꯀꯧꯔꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯏ꯫ ꯁꯤꯟꯊꯣꯏꯕ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ ꯗꯥ ꯁꯤꯟꯊꯣꯏꯕ ꯅꯪ ꯑꯣꯏꯔꯦ, ꯀꯩ ꯂꯩꯔꯒꯦ? ꯑꯕꯦ ꯊꯣꯏꯗꯣ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈ꯭ꯔꯕ ꯈꯪꯗꯦ, ꯐꯣꯟꯁꯨ ꯄꯥꯏꯔꯛꯇꯦ, ꯅꯪ ꯑꯝꯇ ꯀꯧꯊꯣꯛꯄꯤꯌꯨ, ꯑꯩ ꯃꯥ ꯑꯃꯨꯛꯇ ꯎꯅꯖꯒꯦ꯫ ꯃꯥ ꯌꯨꯝꯗ ꯂꯩꯔꯝꯃꯣꯏꯌꯦ꯫ ꯁꯤꯟꯊꯣꯏꯕ ꯉꯛꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯤꯕ? ꯖꯦꯝꯁ ꯊꯤꯟꯕ ꯆꯠꯅꯤ ꯍꯥꯏꯕꯅꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯂꯥꯛꯑꯅꯤꯌꯦ, ꯀꯨꯏꯔꯦ ꯆꯠꯈꯤꯕ꯫ ꯑꯗꯨꯗꯤ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯒꯦ꯫ ꯑꯕꯦꯁꯨ ꯗꯨꯀꯥꯟꯂꯣꯝꯗ ꯆꯠꯈꯤ꯫ ꯁꯤꯟꯊꯣꯏꯕ ꯁꯪꯗꯨꯗ ꯐꯝꯗꯨꯅ ꯉꯥꯟꯊꯣꯏꯕꯨ ꯉꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯊꯕꯛ ꯆꯠꯀꯅꯤ ꯈꯪꯗ꯭ꯔꯦ, ꯉꯥꯟꯊꯣꯏꯒ ꯄꯥꯎ ꯐꯥꯎꯅꯗꯕꯒꯤ ꯑꯋꯥꯕ ꯑꯃꯅꯤ꯫ ꯀꯔꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯦ꯫